कोई टिकट लौरे मैम फ्रेंड मैम अखोई ngasi झारखंड की खादी मेला दा लाई मनुंग चंगगा येंगजे हौजी करी करी लेबनो हाइबदो अखोई सु फर्स्ट टाइम नि लागलिबजे मनुंग जे ग्राउंड जे यामदि चावे मोइन सेमिजे डेकोरेशन सु याम फजन फजना सेमे लाइटिंग कसे मी सु याम यामे अदम कोई हौजिक से मनुंग चंगजले मनुंग हेक चंगपगा मांगदा उरिबा स्टेचू जी गांधी जी की नि मोइन साइज को अदुगा नाकंदना कोली योनबा याम लाइरे याम फजे येंगबदा कलरफुल ओइरगा को नेती ओरिजिनल नि दा होय पोती फाइए खर चाव बोइदि भैया ये कितने का है पूरा सेट में ये वाला रुपा चानी है पूरा सेट सोमदा मुक चला चला येंगजी कोई प्लांट सेट ने सिनको मना मसिंग थानबगी मरु मरा अदुगा सोम सिदना हैंडमेड डेकोरेशन आइटम याम फजे मोगिजे झारखंड जु मोइ सुंबजे याम सानै को हैंडमेड पोलांगुंबा कइगुंबा कोई वान सेंबा पोसे को पोसिंग जे येंगबदा लोइना फजे अदुगा मोइना सेमि जे याम फजना जु सेमि को सी ट्रे ओइदोइनी वाना सेंबा ट्रे नि भैया ये कितने का है ये पोट 30 का 30 रुपीस एक पीस अच्छा पीस रमा आ जा सी तैसन बनेबा कोई बाजरा गुंबा पांबी लेदना अदुंबदा से तैसन कलर से तैसन बनेबा कंगदा खुदना सेमंगा तने सी लेजिन सियामा दलपा 30 ने ये पीस हम सिंगल पीस में 30 हैंडमेड फ्लावर जिंग जे येंगबदा याम फजरे अदो सिजो बैग सी येंबियु मैम कोई वाना साबा माले को सिजो याम फजे मोइगी से हैंडमेड ति लोइ लेरे साइदा हैंडलूम हां बुझु लइए हां मान ना पोट ngatan डेकोरेशन आइटम ngatan पचानी कुन्ने ये सिजे कोई nga याइबा हापा नुंगाइनी सिवागी पोलांग जे कोई के दुम मोमोस कुंबा को स्टीम तवे हम नुंगा गा मैम दो ले जे होंग दो बोइनिंगे हंगोरादि त तांग लेरमे साइज ना फी की सेक्शन तारे हम फजे कोई नहाया मीना बदने से कितने का है मसिदा यावरिबा फीजिंग जे एम्ब्रॉयडरी को हैंड एम्ब्रॉयडरी ngaktani ado से सिल्क की ने कोई मणिपुर दा मीना ब फिदा दने लाइजिंग जिने हेन ग्रे दा फजाबजे ngawre aidi sum yenga laininge wow ko phajam ne me अचार गा हनी गने साइड लेरी सिंगजे असोम साइड रोम दा मु चला येंगजे अचार दी साइड लोइ लेरे मैम अचार जे येंग बिउने मखल लोइन सुरे मोइ सिदा को कलर जे को फजमा हाउदोंग वालेबा अदु येंग बिउ मैम से छोजिन के अचार नि को मोइ सि रांची दा जु छोजिन जे चानेबा अदुगा आइदि अमुक फाउ खंगदेने करोड़ खाबगी अचार बु सेमिने अदो अस खंगदेदा लोइ लेरे सिदा मुरब्बा यावरे कोई ना अमुक फाउ खंगदबा अचार मखन जे लोइ उबा फंगे को हाउरमदौ सु माले अदो मोइदि हाइनाबनि ना खाबा जेंग बिउने फजदा सेमे हाइबा अदो मो येंग बिउ मैम करी करी नो खंगदबा याम लई को कोई मणिपुर दा कोई के लैपुंग खांगा मही मानबा कोई के सिंग खांगा ना हाइनाबदो
ꯑꯗꯨꯒꯤ ꯃꯍꯩꯗꯨꯒꯤ ꯑꯆꯥꯔꯁꯨ ꯁꯦꯝꯃꯤꯀꯣ ꯃꯣꯏꯁꯤꯗꯗꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯑꯔꯪ ꯑꯔꯥꯛ ꯉꯥꯛꯇ ꯉꯥꯏꯔꯦꯀꯣ ꯄꯤꯊ꯭ꯔꯥꯏꯒꯤ ꯉꯥꯛꯇꯅꯦ ꯌꯥꯝ ꯐꯖꯔꯦ ꯌꯦꯡꯕꯗ ꯃꯁꯤꯗꯅ ꯕꯦꯠꯁꯤꯠ ꯉꯥꯛꯇꯅꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯌꯥꯝ ꯐꯖꯔꯦ ꯌꯦꯡꯕꯗ ꯄꯣꯠꯁꯤꯡꯁꯦ ꯑꯩꯗꯤ ꯌꯦꯡꯕ ꯉꯥꯛꯇꯅꯤꯀꯣ ꯂꯩꯕꯗꯤ ꯑꯝꯇ ꯂꯩꯖꯗ꯭ꯔꯦ ꯁꯣꯝꯗꯅ ꯑꯃꯨꯛ ꯁꯂꯥꯠ ꯀꯠꯇꯔꯅꯤꯀꯣ ꯃꯣꯏꯅ ꯇꯧꯕꯗꯤ ꯍꯦꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯦꯡꯕꯗ ꯐꯖꯅ ꯌꯥꯏ ꯑꯗꯨ ꯂꯩꯔꯒ ꯍꯦꯛ ꯄꯣꯔꯛꯑꯒꯅꯦ ꯌꯨꯝꯗ ꯍꯦꯛ ꯇꯧꯔꯕ ꯌꯥꯔꯔꯣꯏꯕ ꯀꯛꯑꯣꯒ ꯑꯝꯇ ꯌꯥꯔꯔꯣꯏꯕ ꯁꯥꯏꯁꯤꯅ ꯃꯥꯎꯠ ꯐ꯭ꯔꯦꯁꯅꯔ ꯉꯥꯛꯇꯅꯤ ꯃꯤꯊꯥꯏꯒꯨꯝꯕꯀꯣ ꯌꯥꯝ ꯑꯍꯥꯎꯕ ꯌꯥꯎꯔꯦ ꯌꯥꯝ ꯁꯤꯖꯤꯟꯅꯩ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯤꯛꯏꯉꯩꯗ ꯑꯩꯈꯣꯏꯅ ꯆꯥꯕꯗꯣ ꯃꯥꯟꯗ꯭ꯔꯪ ꯆ꯭ꯋꯤꯡꯒꯝꯗꯣ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯀꯂꯔꯐꯨꯜ ꯑꯣꯏꯔꯒ ꯌꯥꯝ ꯍꯥꯎꯕꯅꯦ ꯃꯁꯦ ꯂꯣꯏ ꯁꯨꯔꯦ ꯃꯥꯏꯁꯤꯗꯀꯣ ꯍꯩꯀꯨ ꯑꯀꯪꯕ ꯑꯗꯒꯤ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠ ꯉꯥꯛꯇꯅꯤ ꯃꯥꯏꯁꯦ ꯁꯜꯋꯥꯔ ꯁꯨꯠꯅꯤ ꯃꯥꯅ ꯌꯣꯜꯂꯤꯁꯦꯀꯣ ꯐꯖꯕ ꯌꯥꯎꯔꯦ ꯖ꯭ꯋꯦꯂꯔꯤꯁꯅꯤ ꯁꯤꯁꯨ ꯐꯖꯩ ꯃꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯇꯧꯕ ꯃꯦꯂꯥꯅꯤ ꯃꯣꯏꯒꯤꯁꯦ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯃꯁꯦ ꯊꯥ ꯃꯈꯥꯏꯃꯨꯛ ꯑꯗꯨꯝ ꯇꯧꯏꯀꯣ ꯃꯣꯏꯒꯤ ꯁꯤꯒꯤ ꯃꯦꯂꯥꯁꯦ ꯃꯤꯁꯦ ꯍꯦꯛꯇ ꯂꯣꯏ ꯂꯥꯛꯅꯕꯤꯅꯤ ꯌꯦꯡꯉꯨ ꯃꯌꯥꯝꯁꯦ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯀ꯭ꯔꯤꯛ ꯏꯟꯅꯕꯤꯅꯤꯀꯣ ꯃꯈꯜ ꯁꯨꯅ ꯊꯝꯃꯦ ꯑꯉꯥꯡ ꯁꯥꯟꯅꯕꯒꯤ ꯑꯗꯒꯤ ꯌꯣꯟꯕ ꯈꯣꯠꯄ ꯄꯣꯠ ꯆꯩꯁꯦꯀꯣ ꯂꯣꯏ ꯁꯨꯔꯦ ꯐꯔꯅꯤꯆꯔ ꯌꯥꯎꯔꯦ ꯀꯥꯔꯄꯦꯠ ꯀꯔꯤ ꯀꯔꯥ ꯌꯣꯟꯕꯀꯣ ꯆꯥꯎꯃꯟꯗꯅ ꯑꯩꯁꯨ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯉꯗꯧꯕ ꯂꯣꯏꯅ ꯅꯝ ꯂꯩꯔꯒꯗꯤ ꯑꯗꯨꯅ ꯃꯇꯦꯛ ꯈꯔꯗꯪ ꯅꯝꯖꯕꯅꯦ ꯑꯩꯅ ꯇꯧꯅꯤꯡꯉꯦ ꯀꯔꯝꯕ ꯇꯣꯡꯅꯤꯡꯉꯤꯅꯣ ꯑꯥꯗꯗꯤ ꯎꯪꯕꯁꯦ ꯑꯥꯗ ꯎꯪꯕꯁꯦ ꯑꯇꯣꯝꯕꯁꯦ ꯑꯎꯪꯕꯤꯁꯦ ꯇꯣꯡꯅꯦ ꯑꯩꯗꯤ ꯀꯤꯖꯩꯀꯣ ꯇꯤꯀꯦꯠ ꯑꯃꯗ ꯂꯨꯄꯥ 150 ꯇꯤꯀꯦꯠ ꯀꯛꯑꯒ ꯆꯪꯈ꯭ꯔꯦ ꯃꯥ ꯀ꯭ꯌꯨꯗ ꯂꯦꯞꯄꯤꯌꯦ ꯐꯝꯃꯨ ꯃꯤ ꯂꯥꯛꯈꯤꯅꯤ ꯑꯇꯩꯁꯨ ꯑꯇꯣꯝꯕꯁꯦ ꯇꯣꯡꯒꯦ ꯑꯩꯗꯤ ꯀꯤꯖꯩ ꯇꯣꯡꯉꯣꯏ ꯌꯦꯡꯉꯣ ꯍꯣꯏ ꯎꯪꯕ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯁꯨꯝꯕ ꯇꯣꯡꯕꯁꯦ ꯀꯣꯛ ꯌꯥꯝ ꯉꯥꯎꯋꯦꯕ ꯀꯤꯖꯩꯌꯦꯕ ꯑꯗꯨꯅ ꯀꯟꯈꯠꯂꯦ ꯃꯣꯏꯁꯦ ꯑꯇꯣꯝꯕꯩ ꯇꯨꯃꯤꯟ ꯐꯝꯃꯤ ꯌꯥꯝꯅ ꯀꯤꯖꯩꯌꯦ ꯁꯥꯏꯗꯒ ꯁꯨꯝ ꯋꯥꯡꯈꯠꯂ ꯂꯩꯌꯦꯕ ꯃꯥꯗꯤ ꯑꯗꯨꯝ ꯍꯩꯅꯔꯦꯕ ꯅꯨꯄꯥ ꯑꯃ ꯑꯗꯨꯕꯨ ꯀꯟ ꯄꯥꯏꯖꯕ ꯑꯁ ꯇꯜꯂꯤꯗ ꯃꯣꯏ ꯇꯣꯡꯉ ꯑꯩ ꯀꯣꯛ ꯉꯥꯎꯔꯦꯗ ꯑꯁ ꯂꯣꯏꯔꯦ ꯁꯣꯝꯗꯅ ꯑꯉꯥꯡ ꯃꯆꯥꯁꯤꯡꯅ ꯁꯥꯟꯅꯅꯕꯒꯤꯅꯤꯀꯣ ꯇ꯭ꯔꯦꯟ ꯃꯆꯥ ꯀꯔꯤꯅꯣ ꯁꯥꯟꯅꯄꯣꯠ ꯃꯈꯜ ꯌꯥꯝ ꯂꯩꯔꯦ ꯇꯣꯡꯅꯕꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯣꯏꯕ ꯌꯥꯕ ꯈꯔ ꯀꯣꯏꯔꯦ ꯌꯦꯡꯉꯦꯀꯣ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯁꯦ ꯃꯕꯨꯛ ꯂꯥꯝꯃꯦꯅ ꯄꯥꯎ ꯚꯥꯖꯤ ꯈꯔ ꯆꯥꯔꯦꯀꯣ ꯑꯗꯒꯤ ꯐꯣꯇꯣ ꯅꯨꯡꯗꯣ ꯈꯔ ꯅꯝꯃꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯒꯤ ꯆꯥꯛꯈꯨꯝꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯏꯃꯥꯒꯤ ꯆꯥꯛꯈꯨꯝꯒꯤ ꯑꯩꯒꯤ ꯁꯛꯁꯦ ꯌꯦꯡꯒꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯑꯩ ꯁꯣ ꯇꯧꯖꯔꯕꯅꯤ ꯐ꯭ꯔꯦꯟꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯁꯤꯒꯨꯝꯂꯕ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯃꯊꯪ ꯂꯥꯛꯄꯗꯁꯨ ꯑꯗꯣꯝꯅ ꯁꯣꯏꯗꯅ ꯌꯦꯡꯕ ꯐꯪꯅꯕꯒꯤꯗꯃꯛ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ